Manipur film actress Reshmi Sorokhaibamgi Mathakta aina thingkraba lalholup Kanglaipak Communist Party PWGMC na Thamlamba Athingba adu Louthokhre aina Kanglaipak Communist Party gi PRO Singkhainganbana thadorakpa zeron amana khanghalakli zeron asina makha taraduna haikibada Reshmi Sorokhaibamna masana lale haina party da sangjarakpaga loinana actress asina promote tawriba producer sing financial burden yenglaga athingba asi louthokhibani hairi karigumba makha tarakpada actress asina Manipur society na yaroidaba lamchat sajat tawraklabadi matungda amuk hanna ngakpiba ngamloi haiba wafam singsu seron aduda palli eti koronganba khumangi posta sumna phongdorakli miyangi CM oiraga NRC tauba ngamgadaba illegal migrant deport tauba ngamgadaba ST sanahanba ngamgani haina commitment piba ngamba amatang thokpirao siba sangba khangdana honajage phongna thokpirao haina miyamda phongdorakli Bangladesh ta housing maitai pangan amadi Vishnu Priya Singh tek thakaidana lairi haiduna Bangladesh ta lairiba Mr. Sudirna pau pirakle langtak nana lairiba Manipur gi miyamna tabada pukningi awaba kharadi koklani khana thagatpani makhoibu tekta kaidana makha tana thambinaba ishorgi mafamda thaunijari Bangladesh ta lairiba aigi nungsijaraba Manipuri diasporagi damak paliba sarkar asina angamba matingsu pangani haina Manipur gi Chief Minister N Biren Singh na phongdorakli